Hi ma'am, do ma'am ngasidi aina yam kuira matungda ko ado yam kuira matungda haidi ai ma'am video se toy toy na thangatpa namdre do ngasigi oina di aina ma'am gi mafamda oksa thongbagi recipe ma'am da share tawjage. Do mayam tasengna haibada aise oksa sajade haitari ko ai sabase hainadeba okse adona aidi chicken de henbase sa kaya sade chicken de henba adona ai sadrabanina aigi husband su ma saba phangdare ado madi sai ado mari pamjabanina adona mas dinga si sarni haina leireyeba ko adona mayam mana leirei kansida aina su oksa gi recipe ama mayam da share tawjage na khanjabani do ai samak sadrasu mayam haidi sanari haitari oksa se adona normal waini adona aina mayam sigi tamakta mayam gi khalaga aina oksa gi recipe ama mayam da share tawjarakpani adodi mayam makha taba video suming minarsi mayam do aina oksa se thongbai tamakta siga tilhau kara soire ko piece aduga se sanam leire aduga sina khamen simbi khara lore alu se khara chautak tawna tho hadi soire ba ko yam handare rusu aduga gi sina long khara lore sina dalsini sina elaici sina gurmurisni mayam aduga sina soibum ni ba ko ase se aina yumda semjaba soibum ni adu do khajik tang lore aduga mayam sina ngasagi oksa do da hadi ekbar kam dok sare hai tari ko ado kam do ga thongdoini dudi makha taba recipe mayam suming minarsi mayam da ina uchekhiba tespata gurmuris elaici asigumba se ai fast ta khang sa halaga hana ngauthok pirani Housing ngauthokpa loirakanda mayam aina kangna sudana kuphandana ready de thamme mayam dudi aina hauji khangse sahanna thawje phan sara kanduda alu se advance haidi alu se matomda fry tawthokpani ko adudi kamai thongba haido mayam sum ai ucherani dudi mayam sum yengminarsi mayam dudi mai khara tafalaga alu se khara ngangjam bau munna ngobirani sida ngasai ina chanam tilau sujagi bado do hojik add tawrani mayam do hojik chanam se munjala kan sida khamen simbi khara hapcharani duga aina mayam thum khara chai sanjare asisina khamen simbi se khara jangna munjan bani ko mayam do oksa thongbada su makhal gi kuthong lei ado mayam ai gi kuthong sina mo makhal ama gi kuthong ga thongbani ado mayam su sum yeng biu mayam su try to biu aduga mayam oksa sidi masagi thau yam thopani na adona thau se haptra su jai ado sungasi aina khajik tang thau hapani adona sini mayam aina karama makhal da karama mawong na thongi habdo mayam da share to jarakpani ado mayam su sum yeng biu mayam su try to biu ado de mayam thong dakpa sum haurage mayam sina aina zumda semjaba soibi maibado ko ado hojik jiktam hapeba sina alu fry tawthokpado hojik hapage mayam aina hojik ngasai aina sukhiba powder do ko haidi elaici ngasai aina mayam uchekhiba powder do hojik aina siga saire aduga ising khara hapaga hojik hak sawallani abako
ꯃꯌꯥꯝꯗꯨꯗꯤ ꯑꯩꯒꯤꯁꯦ ꯑꯣꯛꯁꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯐꯥꯏꯅꯦꯜ ꯂꯨꯛꯁꯤꯗ ꯂꯩꯔꯦꯀꯣ ꯁꯣꯏꯕꯨꯝꯒ ꯇꯧꯔꯒ ꯊꯣꯡꯕꯅꯤ ꯃꯌꯥꯝꯗꯨꯗꯤ ꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯈꯔ ꯇꯧꯔꯦ ꯑꯁꯤꯁꯤꯅ ꯑꯩ ꯆꯥꯛꯀ ꯇꯣꯠꯂꯒ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯈꯔ ꯇꯧꯔꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯁꯥ ꯊꯣꯡꯕꯁꯦ ꯈꯔ ꯀꯪꯅ ꯊꯣꯡꯕꯅꯦꯕꯀꯣ ꯑꯩ ꯍꯁꯕꯦꯟꯅ ꯊꯣꯡꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝꯁꯨ ꯁꯤ ꯔꯦꯁꯤꯄꯤꯁꯦ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯉꯁꯤꯗꯤ